ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯃꯥꯔꯆ ꯊꯥꯒꯤ ꯅꯣꯡꯁꯤꯡ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 73 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 73 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5ꯈꯛ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 74 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯁ꯭ꯇꯦꯠ ꯇꯤꯆꯔ ꯑꯦꯋꯥꯔꯗꯤ ꯃꯦꯗꯥꯝ ꯁꯣꯚꯤꯇꯥ ꯁꯧꯕꯥꯝꯒꯤ ꯁꯩꯔꯦꯡ ꯅꯨꯡꯁꯤ ꯂꯤꯄꯨꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯃꯦꯗꯥꯝ ꯁꯣꯚꯤꯇꯥ ꯁꯧꯕꯥꯝ ꯃꯁꯥꯃꯛ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤ ꯂꯤꯄꯨꯟ꯫ ꯁꯪꯕꯥꯟꯅꯔ ꯂꯧꯕꯨꯛꯇ ꯑꯁꯪꯕ ꯐꯧꯅꯥꯅ ꯂꯦꯡ ꯂꯦꯡ, ꯁꯅꯥꯒꯤ ꯃꯍꯩꯅ ꯖꯨꯝ ꯖꯨꯝ, ꯋꯥꯏꯊꯧ ꯄꯥꯠꯀꯤ ꯉꯥꯇꯣꯟꯅ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯒꯠꯅꯔꯛꯄ, ꯁꯧꯒ꯭ꯔꯤ ꯃꯄꯥꯜꯒꯤ ꯂꯩꯔꯥꯡꯅ ꯎꯠꯂꯛꯂꯦ ꯁꯛꯇꯝ ꯃꯀꯨꯝ ꯃꯊꯥ ꯂꯣꯏꯔꯛꯄꯒꯤ, ꯅꯤꯡꯊꯝꯒꯤ ꯀꯨꯝꯃꯩꯅ ꯁꯥꯏꯖꯤꯟꯗꯒꯤ ꯈꯨꯅꯤꯡ ꯀꯥꯡꯂꯛꯂꯤ, ꯆꯤꯡ ꯇꯝ ꯑꯅꯤꯅ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯔꯗꯨꯅ ꯌꯋꯥ ꯐꯤꯒꯩ ꯆꯤꯡꯊꯣꯛꯅꯔꯛꯂꯤ, ꯅꯤꯡꯊꯝꯒꯤ ꯊꯣꯡꯖꯥꯎꯁꯨ ꯄꯧꯔꯣꯟ ꯁꯜꯂꯛꯂꯤ, ꯁꯅꯥ ꯃꯥꯟꯕꯤ ꯁꯅꯥꯔꯩꯅ ꯃꯀꯦ ꯁꯦꯝꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯗꯨꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯤ, ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯀꯣꯟꯁꯤꯟꯖꯔꯗꯨꯅ ꯑꯃꯝꯕꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯑꯉꯥꯟꯕꯕꯨ ꯁꯤꯟꯅꯕꯤꯔꯛꯂꯤ, ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯂꯥꯠꯆꯗꯨꯅ, ꯅꯨꯡꯁꯤ ꯆꯥꯟꯅ ꯃꯤꯅꯣꯛꯅ ꯊꯃꯣꯏ ꯈꯨꯗꯤꯡ ꯃꯀꯥ ꯂꯥꯝ, ꯆꯤꯡꯒ ꯇꯝꯒ ꯂꯦꯡꯒꯣꯟꯅ ꯑꯋꯥ ꯍꯨꯏꯆꯣꯡ ꯂꯥꯡꯃꯤꯟꯅ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅ, ꯆꯤꯡꯒꯤ ꯃꯔꯣꯏ ꯃꯅꯥꯎ ꯀꯨꯝꯊꯔꯛ, ꯇꯝꯒꯤ ꯃꯔꯣꯏ ꯃꯅꯥꯎ ꯈꯨꯟꯊꯣꯛꯂꯛ, ꯆꯤꯡ ꯇꯝ ꯄꯣꯠꯂꯥꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯤꯟꯅꯊꯥ, ꯌꯦꯠꯀ ꯑꯣꯏꯒ ꯂꯦꯡꯒꯣꯟꯅ ꯅꯨꯡꯁꯤ ꯌꯋꯥ ꯄꯨꯛꯃꯤꯟꯅꯖꯕ, ꯑꯉꯧꯕ ꯎꯔꯣꯛ ꯄꯔꯦꯡꯅ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯌꯦꯜꯂꯗꯨꯅ ꯅꯨꯡꯁꯤ ꯃꯎ ꯃꯔꯥ ꯇꯥꯅ ꯊꯥ, ꯐꯨꯔꯨꯞ ꯑꯃꯠꯇꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯈꯪꯅꯖ, ꯄꯨꯋꯥꯔꯤꯒꯤ ꯂꯤꯛꯂꯝꯕꯨ ꯅꯧꯅ ꯑꯃꯨꯛ ꯁꯥꯐꯣꯡꯍꯟ, ꯃꯦꯔꯥ ꯍꯧꯕꯨ ꯆꯣꯡꯗꯨꯅ ꯊꯃꯣꯏ ꯊꯃꯣꯏ ꯁꯤꯟꯅꯔꯦꯗꯣ, ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯅꯤꯡꯊꯤꯕꯤ ꯅꯪꯕꯨ ꯀꯔꯝ ꯀꯥꯎꯒꯅꯤ, ꯊꯃꯣꯏ ꯃꯌꯣꯜ ꯆꯣꯡꯍꯟꯕꯤ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯍꯟꯕꯤ, ꯏꯪꯅ ꯃꯦꯡꯂꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅ ꯍꯪꯂꯛꯄꯒꯨꯝ ꯐꯥꯎꯍꯜꯂꯤ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ, ꯑꯗꯨꯕꯨ
ꯈꯨꯝꯂꯔꯣꯏ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯊꯝꯂꯒꯦ ꯑꯩꯇꯒꯤ ꯍꯥꯏꯗꯕ ꯉꯝꯂꯣꯏ ꯅꯪꯁꯦ ꯊꯃꯣꯏ ꯂꯪꯊꯥꯛꯄꯤꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯅꯤꯡꯉꯤ ꯅꯪꯗꯤ ꯆꯤꯈꯣꯟ ꯅꯥꯎꯈꯣꯟꯕꯤꯅꯤ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯔꯗꯨꯅ ꯑꯃꯨꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯦꯠꯁꯤꯟꯅꯍꯜꯂꯅꯤ ꯃꯨꯛ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯟꯁꯨ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯖꯦꯕꯤꯁꯇ ꯁꯦꯟꯖꯕ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯣꯖꯥ KSH ꯕꯤꯔꯆꯟꯗ꯭ꯔꯒꯤ ꯁꯩꯔꯦꯡ ꯄꯨꯡꯐꯝꯁꯦ ꯍꯨꯕꯤꯈ꯭ꯔꯦ ꯆꯥꯅꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯖꯦꯕꯤꯁꯇ ꯁꯦꯟꯖꯦꯕ ꯏꯪ ꯀꯨꯝꯖꯥ 1885ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 30ꯗ ꯄꯣꯛꯏ ꯑꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯤꯡꯅ KSH ꯆꯥꯎꯕ ꯀꯧꯏ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯄꯂꯦꯝꯒꯤ ꯃꯤꯡꯅ KSH ꯑꯣꯡꯕꯤ ꯅꯨꯄꯤ ꯃꯆꯥ ꯀꯧꯏ ꯃꯍꯩꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗ ꯑꯣꯅꯔꯁ ꯒ꯭ꯔꯦꯖꯨꯑꯦꯠꯅꯤ ꯑꯗꯨꯒ ꯃꯥꯔꯀꯦꯇꯤꯡ ꯃꯦꯅꯦꯖꯃꯦꯟꯇ PG MBAꯅꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯁꯣꯏꯜ ꯀꯟꯖꯥꯔꯚꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯄꯣꯊꯥꯔꯕ ꯑꯣꯖꯥꯅꯤ ꯉꯜꯂꯤꯉꯩꯗꯒꯤ ꯁꯥꯍꯤꯇ꯭ꯌꯗ ꯌꯥꯎꯔꯛꯇꯨꯅ ꯁꯩꯔꯦꯡ ꯋꯥꯔꯤꯃꯆꯥ ꯑꯃꯗꯤ ꯅꯣꯚꯦꯜꯗ ꯈꯨꯠ ꯊꯥꯔꯤꯕ ꯑꯣꯖꯥ ꯑꯃꯅꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕ ꯑꯣꯖꯥ ꯖꯦꯕꯤꯁꯇ ꯁꯦꯟꯖꯦꯕ ꯃꯁꯥꯃꯛ ꯑꯩꯒꯤ ꯏꯃꯤꯡ ꯖꯦꯕꯤꯁꯇ ꯁꯦꯟꯖꯕ ꯀꯧꯏ ꯆꯤꯉꯥꯃꯈꯥ ꯏꯝꯐꯥꯜꯗꯒꯤꯅꯤ ꯉꯁꯤ ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯁꯤꯟꯕꯤꯗꯨꯅ ꯑꯣꯟꯂꯥꯏꯟ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯁꯩꯔꯦꯡ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯗꯤ ꯄꯨꯡꯐꯝꯁꯦ ꯍꯨꯕꯤꯈ꯭ꯔꯦ ꯆꯥꯅꯕꯤ ꯑꯍꯤꯡ ꯇꯥꯡꯂꯧꯗꯤ ꯊꯦꯡꯂꯛꯂꯦ ꯅꯪꯖꯨꯒꯤ ꯁꯥꯐꯨꯗꯤ ꯂꯦꯞꯇꯔꯤ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝꯗꯤ ꯌꯧꯔꯛꯂꯦ ꯅꯨꯡꯁꯤꯕꯤꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯒꯅꯤ ꯂꯩꯒꯤ ꯁꯩꯖꯥ ꯁꯦꯝꯗꯨꯅ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯇꯊꯛꯂꯕ ꯃꯤꯁꯅꯥ ꯊꯝꯕꯥꯜꯅ ꯅꯨꯡꯁꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯑꯍꯤꯡ ꯃꯤꯆꯦꯜ ꯈꯥꯡꯂꯝꯒꯅꯤ ꯃꯂꯪꯒꯤ ꯍꯨꯝꯂꯛꯄ ꯁꯧꯎꯝꯗ ꯄꯥꯃꯨ ꯂꯥꯛꯂꯦ ꯈꯜꯂꯝꯒꯅꯤ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯏꯀꯥꯏ ꯊꯤꯕꯤ ꯅꯨꯖꯥꯅ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯉꯥꯏꯔꯛꯄ ꯃꯌꯥꯏ ꯀꯥꯔꯕ ꯑꯍꯤꯡꯁꯦ ꯅꯨꯡꯁꯤ ꯁꯥꯐꯣꯡꯖꯒꯩ ꯈꯟꯖꯕ ꯊꯃꯣꯏꯗ ꯑꯅꯨꯇꯥꯞ ꯇꯧꯔꯝꯒꯅꯤ ꯉꯁꯤꯒꯤ ꯅꯣꯡꯖꯨꯒꯤ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯅꯨꯡꯁꯤ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯀꯥꯝꯗꯦꯕꯒꯤ ꯂꯤꯔꯤ ꯊꯣꯡꯂꯛꯄ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝ ꯌꯧꯔꯛꯂꯕꯗ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯌꯦꯡꯅꯤꯡꯂꯦ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯀꯜꯂꯕ ꯅꯣꯡꯂꯤꯛꯅ ꯐꯨꯕꯗ ꯍꯤꯛꯊꯔꯕ ꯏꯁꯥ ꯑꯅꯤꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯤ ꯈꯪꯕꯤꯗ꯭ꯔꯦ ꯅꯨꯡꯁꯤ ꯅꯥꯛꯇ ꯌꯧꯔꯔꯣꯏ ꯊꯃꯣꯏ ꯃꯩꯆꯥꯛ ꯍꯦꯜꯂꯛꯂꯦ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯑꯣ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯤ ꯇꯥꯕꯤꯔꯦ ꯅꯣꯡꯖꯨꯒꯤ ꯃꯈꯣꯜ ꯇꯞꯊꯈ꯭ꯔꯦ ꯅꯣꯡꯂꯛꯀꯤ ꯑꯁꯥꯎꯕꯁꯨ ꯏꯪꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝꯗꯤ ꯍꯨꯕꯤꯈ꯭ꯔꯦ ꯊꯃꯣꯏ ꯑꯁꯤ ꯂꯥꯡꯇꯛꯅꯩ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯂꯣꯠꯂꯝꯕ ꯊꯥꯖꯁꯨ ꯊꯣꯔꯛꯂꯦ ꯂꯟꯗꯜꯂꯝꯕ ꯈꯣꯏꯃꯨꯁꯨ ꯄꯥꯏꯔꯛꯂꯦ ꯊꯔꯨ ꯊꯝꯕꯥꯜꯁꯨ ꯁꯛꯀꯥꯏꯔꯦ ꯅꯣꯡꯒꯜ ꯀꯧꯕꯤ ꯆꯦꯛꯂꯥꯁꯨ ꯊꯥꯕꯜꯒꯤ ꯏꯄꯣꯝꯗ ꯉꯥꯎꯖꯔꯦ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯂꯩꯔꯥꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯥꯙꯕꯄꯨꯔꯒꯤ ꯕꯤꯈ꯭ꯌꯥꯁꯨ ꯅꯤꯍꯧꯗ꯭ꯔꯦ ꯂꯩꯔꯥꯡ ꯈꯣꯏꯃꯨꯒꯤ ꯀꯨꯝꯍꯩꯗ ꯊꯃꯣꯏ ꯃꯤꯇꯥꯕ ꯄꯣꯛꯂꯨꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤꯒꯤ ꯅꯥꯛꯇ ꯑꯣꯏꯅꯖꯒꯦ ꯈꯟꯗꯨꯅ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯁꯤꯡꯒꯥꯔꯤ ꯂꯩꯔꯥꯡꯁꯨ ꯁꯥꯠꯍꯧꯔꯤ ꯑꯍꯤꯡꯒꯤ ꯈꯣꯏꯃꯨꯁꯨ ꯏꯜꯍꯧꯔꯤ ꯊꯥꯕꯜꯂꯩ ꯀꯧꯕꯤ ꯁꯤꯡꯒꯦꯜꯁꯨ ꯅꯨꯡꯁꯤ ꯂꯩꯅꯝ ꯌꯦꯜꯍꯧꯔꯤ ꯀꯉꯥꯎꯅꯕ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡ ꯃꯥꯇꯕꯨ ꯊꯤꯍꯧꯔꯤ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯀꯦꯇꯨꯀꯤ ꯎꯃꯪ ꯂꯥꯜꯂꯛꯄꯗ ꯍꯦꯔꯣꯏꯅ ꯆꯦꯟꯒꯗ꯭ꯔꯥ ꯋꯥꯖꯕ ꯏꯃꯤꯠꯁꯦ ꯂꯧꯇꯥꯡ ꯇꯥꯡꯂꯒꯦ ꯅꯥꯄꯁꯨ ꯁꯤꯡꯖꯥ ꯌꯩꯔꯒꯦ ꯅꯥꯇꯣꯜꯁꯨ ꯆꯦꯠꯅ ꯃꯦꯜꯂꯒꯦ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝꯅ ꯍꯨꯈ꯭ꯔꯕꯗ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯌꯨ ꯅꯨꯡꯇꯤ ꯊꯨꯡꯖꯗ ꯂꯦꯞꯇꯨꯅ ꯄꯥꯝꯃꯨ ꯑꯩꯕꯨ ꯑꯣꯛꯂꯝꯃꯨ ꯅꯨꯡꯁꯤ ꯄꯟꯗꯣꯝ ꯂꯣꯝꯅꯁꯤ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯊꯥꯖꯤꯒꯤ ꯅꯥꯛꯇ ꯀꯣꯏꯔꯨꯁꯤ ꯅꯤꯡꯊꯧ ꯇꯨꯔꯦꯜꯁꯨ ꯂꯥꯜꯂꯨꯁꯤ ꯈꯣꯡꯖꯣꯝ ꯅꯨꯕꯤ ꯇꯔꯦꯠꯀ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯅꯣꯡꯁꯤ ꯉꯥꯟꯈꯤꯗꯧꯔꯦꯅꯦ ꯆꯥꯅꯕꯤ ꯉꯁꯤꯒꯤ ꯅꯣꯡꯖꯨꯒꯤ ꯑꯍꯤꯡꯁꯦ ꯂꯥꯏꯃꯁꯨ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯂꯨꯞꯄ ꯐꯣꯡꯗꯣꯛꯆꯔꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ
निफुगतरुक सुबा तांककी सैरें पाथोपगी थौरम असिदा अहुम सुबा सैरें ओइना लौकतचरे इमा लैपाक मणिपुरगी अवांग खुनौ मयाई लेकाइदा लैरिबी मैदाम सोराइजम ओंबी खुमनथेम अनेश्वरीगी सैरें यंगहौई अइगी खुंगंगना हाइना मिंगथोलबा सैरें असे मैदाम सोराइजम ओंबी खुमनथेम अनेश्वरी इंकुमजा चत्रामापनगा हुंफुतरा तरुकगी मे थागी नोंसिंग कुनमंगादा पोई पंथौगी मिंगना खुमनथेम इबोचौ कौई पलेमगी मिंगना खुमनथेम मेमी कौई प्रोग्रेसिव राइटर्स एसोसिएशन मणिपुर नोंगसुब हारम खोरजैलूप यूरेम्बम मालाजिरिबाम अईबगी इपाक असिनचिंगबा लुप कयागा खुसमनरिबा मैदामनी इसई मयेक कुनमंगा इख्रबा अमसुंग इहुलसिना थेंगलकपदा कौबा सैरें लाइरिक अमा फोंदोखरबी मैदामनी पोइट ऑफ द माला अवार्ड इपाक लिटरेरी अवार्ड सिनाम तोनोबाबू शॉर्ट स्टोरी अवार्ड डॉक्टर अंबेडकर फेलोशिप नेशनल अवार्ड असुमना अवार्ड कयामसु फंगलबी मैदामनी मैदाम की सैरें असिबु पाथोकपिरिबी मैदाम खुमनथेम अनेश्वरी मसामक पाथोकचरी अइगी सैरें येंगहौई अइगी खुंगंगना खुंगंगी इबुंग इप्वासिंगना पाइरेदना खुत्ता लांगोल अरा तितीगी तांथादा सारबा कालेनगी लैतंगाइबु उफुल ताना खोइदोखी इंगागी नोंजुना सैहौरदुना सुथरकली लैमाइदा जम जम कौजेंग हारौ नाउशेक उथुमगी नुंसिरबा खोंजेलकता सकली तुम तुम कुंदम लदुना सकली तुम तुम कुंदम लदुना मचे मनेम कयाना वाखलगी येनिंगबु तनौरबी खुसाना पाइसिनजा मालंगी तांथादा तांजदुना खुत्ता लहोन पाइ सारदुना जगोय लौफम खुदिंग मेनखिबा पथांग पुथांगबु कंजबनी पथांग पुथांगबु कंजबनी सारबा कालेनगी मसाबु खांजदुना तंगांगलबी माइथोंगी खजाइदा सेंथरकलिबा हुमांग मरिकसिंग लौथोकलदुना कोक्सेट फीना तैथोखिबा मबुक हांगलबा मचाबु पुदुना खोमलांग इनबा लाक्लबदा मायोक नजखी मरुमदुदा इनफिगी वारंबा पुंबा कौथोकचरदुना कयादा नुंसी ख्रबा मतमनो ngасidi phangkhidre uba ngасidi phangkhidre uba loruk pantha yoraklabada nason pikna napada paudamja angauba malangi sana machugi phau charongsing nok na khena sanaki wari kaya kaya nungsiba isaigi suda तांथा काय खिद्रा पाखच्चा सखी इसै चैरोंगना तांथा लौदुना लौमीगी अवाबा कोहल्लगे खंजखिबा मतौबु उरगा येंजहौई अइगी खुंगंगना येंजहौई अइगी खुंगंगना तांगसिदा लोसिंजरे APM लाइरेंबी चैनल ना पांथोक चरीबा सैरेंग इसी अइबथीसी थौरमसीगी निफुगा तरुक सुबा तांककी सैरेंग पाथोकपगी थौरमसीदा मरी सुबा सैरेंग ओइना लौखतचरे इमा लैपाक मणिपुरगी खुराई चिंगामम लैकाइदा लैरिबा ओजा इकेन खुराईगी सैरेंग पथाफम खंद्रबा थमोय हाइना मिंगथोलबा सैरेंग असे ओजा इकेन खुराई इंकुमजा चत्रामापनगा हुंफुतरुगी जनवरी थागी नोंसिंग अमदा पोई
ꯄꯥꯟꯊꯧꯒꯤ ꯃꯤꯡꯅ K.H. ꯂꯥꯜꯄꯥꯄꯨ ꯀꯧꯏ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ K.H. ꯑꯣꯡꯕꯤ ꯃꯣꯙꯨ ꯀꯧꯏ ꯃꯍꯩꯒꯤ ꯊꯥꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯒ꯭ꯔꯦꯖꯨꯑꯦꯠꯅꯤ ꯁꯤꯟꯐꯝꯅ ꯍꯧꯖꯤꯛ ꯔꯥꯃꯀ꯭ꯔꯤꯁꯅ ꯃꯤꯁꯟ ꯁ꯭ꯀꯨꯜ WB ꯓꯥꯔꯈꯟꯗ ꯑꯦꯗꯃꯤꯁꯟ ꯇꯦꯁ ꯌꯥꯎꯍꯟꯕꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯁꯣꯁꯤꯑꯦꯜꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯤꯕ ꯑꯣꯖꯥꯅꯤ ꯍꯩꯅꯕꯤꯅ ꯁꯩꯔꯦꯡ ꯏꯕ ꯑꯃꯁꯨꯡ ꯑꯀꯤ ꯇꯨꯖꯨꯡꯕ ꯋꯥꯔꯤꯃꯆꯥ ꯏꯕꯅꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯑꯦꯁꯟ ꯃꯅꯤꯄꯨꯔ ꯔꯥꯏꯇꯔꯁ ꯄ꯭ꯂꯦꯠꯐꯣꯔꯝ ꯃꯅꯤꯄꯨꯔ ꯂꯨꯞꯁꯤꯡꯗ ꯌꯥꯎꯔꯤꯕ ꯈꯣꯔꯤꯔꯣꯜꯒꯤ ꯂꯨꯞꯅꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏ ꯍꯦ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯖꯩ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯅꯈꯣꯏꯗꯤ ꯏꯐꯝꯗ ꯑꯃꯨꯛ ꯂꯥꯛꯂꯅꯨ ꯌꯦꯅꯤꯡꯊꯥꯁꯨ ꯌꯧꯔꯛꯂꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯁꯨ ꯅꯧꯅ ꯌꯦꯅꯤꯡ ꯍꯣꯜꯂꯛꯂꯤ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯄꯣꯝꯆꯥꯠꯅꯔꯛꯂꯤ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯨ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯇꯨꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯔꯤ ꯑꯗꯨꯕꯨ ꯎꯍꯟꯕꯤꯔꯅꯨ ꯄꯨꯝꯅꯃꯛ ꯏꯐꯝꯗ ꯇꯥꯍꯟꯕꯤꯔꯅꯨ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯍꯟꯕꯤꯔꯅꯨ ꯏꯆꯤꯟꯁꯤꯗꯁꯨ ꯑꯃꯨꯛ ꯑꯇꯤꯌꯥꯊꯛꯀꯤ ꯑꯉꯧꯕ ꯂꯩꯆꯤꯜ ꯃꯄꯩꯁꯨ ꯃꯝꯁꯤꯟꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝ ꯂꯥꯏꯖ ꯏꯔꯤꯛ ꯑꯣꯜꯂꯛꯇꯨꯅ ꯆꯥꯏꯊꯔꯛꯂꯅꯤ ꯑꯃ꯭ꯔꯤꯇ ꯑꯣꯏꯅ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯀꯣꯛꯄꯤꯅꯕ ꯑꯗꯨꯕꯨ ꯎꯠꯄꯤꯔꯅꯨ ꯄꯨꯝꯅꯃꯛ ꯏꯐꯝꯗ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯔꯦ ꯂꯥꯛꯂꯕꯁꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝ ꯀꯌꯥ ꯐꯥꯎꯗꯗꯨꯅ ꯇꯥꯏꯕꯪ ꯊꯋꯥꯏ ꯍꯤꯡꯅꯕ ꯑꯗꯨꯕꯨ ꯍꯦ ꯀꯣꯔꯧꯒꯤ ꯃꯉꯥꯜ ꯅꯪꯗꯤ ꯅꯁꯦꯛ ꯅꯉꯥꯜꯗꯤ ꯌꯩꯔꯛꯀꯅꯨꯀꯣ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯁꯤꯗ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 93 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5 ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯍꯣꯖꯥꯏ ꯑꯁꯥꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯊꯧꯃꯤ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ ꯃꯄꯥꯔꯤ ꯑꯍꯟ ꯅꯣꯡꯊꯣꯝꯕꯝ ꯃꯩꯄꯥꯛ ꯁꯅꯥꯒꯤ ꯁꯩꯔꯦꯡ ꯁꯖꯤꯕꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯃꯩꯄꯥꯛ ꯁꯅꯥ ꯃꯁꯥꯃꯛ ꯁꯖꯤꯕꯨ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯂꯥꯞꯅ ꯇꯥꯔꯤꯕ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯅꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯃꯨꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯆꯔꯥꯡꯅꯕ ꯃꯇꯝꯒꯤ ꯑꯉꯥꯎꯕ ꯋꯥꯈꯜ ꯊꯦꯡꯂ ꯑꯍꯤꯡꯒꯤ ꯆꯤꯛꯂ ꯃꯇꯝꯗ ꯀꯨꯎ ꯈꯣꯡꯂꯤꯕ ꯀꯔꯤ ꯄꯥꯎꯕꯨ ꯇꯝꯕꯅꯣ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯤ ꯌꯦꯅꯤꯡꯊꯥꯕꯨ ꯂꯥꯛꯂꯕꯔꯥ ꯊꯃꯣꯏ ꯃꯌꯣꯟ ꯆꯣꯡꯂꯛꯏ ꯈꯣꯏꯊꯨꯝꯂ ꯈꯣꯟꯖꯦꯜꯁꯤꯅ ꯀꯨꯆꯨ ꯃꯨꯕ ꯆꯦꯛꯂꯥꯎ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯅꯤꯡꯊꯤꯕꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯤꯑꯣꯏꯕ ꯅꯥꯅꯧ ꯃꯌꯣꯟ ꯆꯣꯡꯂꯛꯂꯤ ꯇꯥꯏꯔꯦꯟ ꯃꯇꯣꯟ ꯍꯨꯜꯂꯛꯂꯤ ꯑꯅꯧꯕ ꯆꯍꯤ ꯌꯧꯔꯛꯂꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯊꯨꯡꯉꯔꯦ ꯃꯊꯦꯜ 8ꯅ ꯀꯣꯏꯔꯔꯦ ꯂꯥꯟꯅꯔꯅꯤ ꯃꯊꯦꯜ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯁꯖꯤꯕꯨ ꯍꯔꯥꯎꯕ ꯌꯥꯎꯔꯕ ꯆꯣꯡꯂꯅꯤ ꯊꯥꯕꯜ ꯈꯨꯠꯀ ꯈꯨꯠꯁꯝꯅꯅ ꯈꯨꯡꯒꯪ ꯂꯩꯔꯛꯇ ꯏꯅꯥꯠ ꯀꯟꯕ ꯃꯔꯨꯞ ꯂꯣꯏ ꯁꯖꯤꯕꯨ ꯊꯥ ꯑꯁꯤꯕꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯊꯥꯈꯤꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯏꯐꯅ ꯄꯥꯜꯍꯧꯁꯤ